Imes pada miyang tabiri basingbu ahan magtada binitana taram na uksaboloy na kurumzari. Paudam asigi maroy pau pija dringagi mangoy na COVID-19 anisuba web asi paksa na makata na sandorak padagi ngathok na bai khoi kudimag vaccination toktok lasi loyana face mask soidana upa social distancing ngakpa miyam punbagi thabak sing thadokpa loyana khutsa toina hand sanitizer natraga sapon na hamdokpa haiba lengana piriba COVID-19 satna kanglon sing kaubiganu. Hauzik maroy pau pijari. Malengi oina coronavirus na siyan kiba miyoy la kuntrani toy lising maudrani toy sangwang putaruk sukre. Kaksing da hangliba community home isolation center sing da MLA Rameso na hand sanitizer madi mask yan tokre. Dr. Himanta Biswa Sharma ngasi Assam ki tara mangarak suba Chief Minister oina wasak lokre. Loina na Ganga Turel da patha pumtharaba miyoy bagi haksang kaya marum tautharakre. Mapungayo pau pijari. Malengi oina hauzik phawbada coronavirus na miyoy koti tara manga lak marphum doi lising kunjani nifum doi na hankre active case na koti taruk lak taruk lising marphum mathoi satruk kuntra tret oiri nabadagi phagalakhi bana koti mapal lak nifum doi lising nipu taruk supna nipuni laikhidabana lak kuntra ni thoi lising maudrani thoi sangwa humpu taruk ni hauzik phawbada virus asina khwaidagi saitheng nanglaba lebak asi USA na oiri lebak asida hauzik phawbada case Koti ohum lak kuntra mari lising humdra taruk sa drat marpuma toy tengnakre active case na lak humpu mari lising nipuma toy sani yangkai taret ni nabadagi pagalaki bana koti ani lak humpu mari lising kuntra mapan sani pantara ni toy amasung laikhidabana lak manga lising maudra nga sani pantara ni toy ni ani shubada India na oiri lebak asida hauzik phawbada case koti ani lak kuntaruk lising humpuni toy sangwa humdra manga tengnakre active case na lak kuntra tret lising nipu manga sani kuntra tret ni nabadagi phagalakhi bana koti ama lak marphu taruk lising humdra mathoi sani kuni thoi ni laikhidabana lak ani lising nipu taruk jam tara taruk ni ahum subada Brazil na oiri hauzik phawbada lebak asida case koti ama lak yangkai mathoi lising marphu mari satrat maudra thengnakre active case na lak taram doi lising manga supna yangkai da leiri nabadagi phagalakhi bana koti ama lak kuntra mari lising yangkai taret samri amasung laikhidabana lak mari lising kuni thoi sahum nipuni India gi oina su Maharashtra state asina hauzik phawbada case lak yangkai ma thoi lising ama zatret kuntra taret thengnaduna ahan bada leiri state asida active case lak taruk lising tara nipan supna humdra nabadagi phagalakhi bana lak nipu mari lising taret sani pantara nipa amasung laikhidabana lising humdra manga sani pan nipu mapani ani subada Karnataka state na oiri state asida hauzik phawbada case lak taram pa lising kuntra mari sahum humdra nipan thengnakre active case na lak manga lising humpu mari sangwa supna manga ni nabadagi phagalakhi bana lak taram doi lising yangkai mathoi supna maudra taret ni laikhidabana lising tara nipan satre humdra taruk ni ahum subada Kerala state na oiri hauzik phawbada state da case lak taram pa lising ani satruk kuni pan thengnakre active case na lak mari lising kulumdoi sani pa humpumdoi nabadagi phagalakhi bana lak tara mari lising humdra ni thoi samapan yangkai mathoi amasung laikhidabana lising manga sani pan tara mari ni Chief Minister N. Biren ngarang porong pata leiriba Jennings Hospital gi COVID warta ana layeng duna leiriba ana basing gi hauzik oiriba pibam haktheng ana yengsinkre loyana COVID warta duty tariba doctor amasung nursing unaduna haktheng ana wari saduna ana layeng gi thabakta kathokpana mang thaduna layeng nabasu khangankre Chief Minister na COVID warta mathau toriba doctor amasung nursing unaba matamda phongdokibada hauzik phawbada COVID warta duty tariba doctor amadi nursing na COVID anarba anabasing bu thawai yaungna layeng bagi thabak chathariba adugidamakta thagatpa phongdokhi maduna doctor amasung nursing na mathau masak khangna ahing nungthil khaidana ana layeng gi thabak chathabagidamakta akhanaba incentive piragani haina phongdokhi loinana athuba matamda incentive piragani haibasi official oina lauthok lagani haiki
CM na Dr. Nursing Unabaduda Laibakta CU Haiduna Tamlamlabadi COVID Laisat na Sidrabasu Tumbada Ahing Manglak Naduna Ising Data Duna Madi Kudong Tiba Taudoka Totuna Adumak Siribani Pumnamak Isona Tambangangtani Adubo Dr. Amasung Nursing na Tawai Yauna Ana Layang Tabak Tabigadabani Anaba Singna Dr. Amadi Nursing Ubama Tamda Makoy Haksang Adu Pagalakpoy Kanzaribani Maduna Dr. Amasung Nursing na Matau Masak Kang na Katokpana Mang Taduna Ana Layang Tabak Tongnabasu Sip Minister na Kangan Ki Ngarang Sip Minister na Jennings Hospital COVID Water Satuna Yang Singkibaduda Jennings Director Dr. Bhimo Amadi Atay Marilena Ba Dr. Singamasu Official Singsu Saruk Yaki Loyena Sip Minister na Hauzi Jennings ta COVID-19 na nabadagi ana layang sa thariba anaba singna layang bada sangadaba oxygen dagi horaga atay mathau taba ana layang gi potlam sing watana phanganaba sarkar na thabok paikhatkani haina su phongdok lamki COVID water especially incentive when I think you know what incentive am puna ai bulan ko ini yang apa COVID-19 ya ani shuba web thengna bagidama Kaksing Assembly Constituency gi oina Kaksing Wairi Panjau Palum da leiba ITI Kaksing amasung Kaksing Makha High School da hangliba Community Home Isolation Center CSIC amadi Kaksing Higher Secondary School da Kaksing District gi oina hangliba COVID Care Center da ngasi Constituency asigi MLA Mayang Lambar Ramesona hand sanitizer amadi face mask tengbang pikre ngasi gi tengbang piba duga marilena MLA Mayang Lambar Ramesona phongdorapada lenga na COVID-19 laina laisa sibu laksana naba Manipur lenga na Manipur gi district khara da thamleba containment zone gi satna kanglon sing miyam na ngana satpiu aikoi puna wakhal taminaduna laina siba mato oina thengnamina si pali balenga asna laina sibu thengna bagdamak tawba yaba sing tawri amadi makhata na su tawna ba honari masida miyam na su mateng pangbiu haina miyam gi puning singsin ki MLA Ramesona CSIC Singda Leiriba Inmet Singi Awat Apagi Matang Dasu Wari Shanaduna Tatota Sin Tona Bagalena Awat Apa Kudima Menkatna Basu Honagani Haina Pundok Longki Warasu wana koi matam khara lockdown gi niyom singang chanmin raga me sigi manungda hariba laina gi koi gi public ta piri ba safu asi zero da handan bangam na ba koi kanna honasi aduga laiba Prajagi awaba punamaksi kokna na bai hangna ishorda khurumjabaga loinana mayambu akoi punamak punna hariba laina asi akoi thengnamina si haiba wafam khara se haraga mohana khu Lau Singu Mantri Oinam Lukoina ngasi Lampelgi fertilizer godown da leiriba Kharif crop ki unloaded fertilizer sing haktheng na satuna yengsingkre yengsing khongsa siga mrilena mantri na phongdokhibada COVID ke pandemic marak asida lenga asina Kharif crop ki dama fertilizer matik jana thamli amadi lomi singna fertilizer ki dama mi pai bidana ba appeal tawrakli COVID ke pandemic marak asida rajya gi lau singu vibhag ki official singna kathopagloena unloading fertilizer singbu yengsilamba du ki dama mantri na official singbu thagatpa phongdokhi MSME ki board members oiriba Rajya Sabha ki MP ki political advisor Robin Blackina Langthabal Kendra ki containment zone lauthokraba yumthong kya chan thana polong kya Lilong Municipal Council ki hana ki chairperson Lamabam Lalmani Sumang Lila ki artist Khumbong Mayum Sarjit Samuro Municipal Council ki hana ki councillor Sanato namadi BJP Langthabal Kendra ki thongmi kya galoena kendra dugi Haurai bi amasung Hairangoi thonggi imung kya da polam singasi khusina kibani Amaromda Ideal Club Tera Kaithela su lepton zatharakpa tengbang saro ama oina COVID-19 positive oibadagi yumdagi mapan thokpa yadan leiriba containment zone yumthong singda club ke members singa chan thaknabagi polam sing yanthokre hairi lamdam asida COVID-19 laina laisa si akiba phangna hengalagleba sigi section thorang lokhatpo oina Thoubal amasung Khangabo Kendragi oina community isolation center Hangdokna ba mafam sing asi Khangabo Kendra gi MLA or Suja Kumar na yengsingkre Manipur lenga ki pautak matungina Kendra gi oina Kendra sigi MLA na chairman oiraga isolation center sing asi hangdokadori bani Thoubal Kendra gi oina Thoubal wang matabada leiba Waikhomani Girls College aduga Khangabo Kendra gi oina Lamding Higher Secondary School da hangdok lagani hairi Hariba mafam sing asida Kendra gi oina leiriba COVID volunteer sing amadi fire service ท Thoubal gi team anina ngasidagi sit sengba hokre hairi Lamdam asida COVID-19 laina laisa si akiba phangna hengalagleba sigi section thorang lokhatpo oina Thoubal ke members singa chan thaknabagi polam sing yanthokre hairi Hariba mafam sing asida Kendra gi oina leiriba COVID volunteer sing amadi fire service ท Thoubal gi team anina ngasidagi sit sengba hokre hairi
Kakching district ta haukiba matam khara sida COVID-19 positive oiba miyoi kaya yaurokpa sigi yenglaga Jiban Hospital Kakching nasu hospital asida phamung tara mari leiba oxygen phangba COVID ki tonganba ward ama thamduna D type ki cylinder nipan dagi tara phawbudagi oxygen su puthoksaba oxygen generator amana oxygen mathau taba COVID patient layengduna district asidagi laina asibu muthatnaba honabada asoba thodang kaya lahori Jiban Hospital asigi Managing Director Dr. Y. Ashok Kumar na ekhoi paumi-ga akhanana unaba amada mahakna hai Kakching district ta COVID-19 gi active case asi khangen hengalakle Mamangda Manipur gi oina laina asna nahanba district ki manungda Nipan suba duai da leiramba district ama oikhi adubu handakti ahum suba mari suba gi thakta leire Manipur gi oina hengalakle ba case asina maram oiraga hospital singda layengana admission tawba phangdabagi awaba tanariba mayam asi urubadagi district administration na haijarak pamadi Kakching gi local MLA Mayang Lambang Rameswar na takpirakpadagi Jiban Hospital asigi oinasu oxygen gi khudong chaba leiraba phamung tara mari leiba COVID care ward asi hangdokpani Hospital asigi oijaba oxygen generator ama leijai masina nomada D type ki cylinder asi nipandagi tara phawba puthokchaba ngami oxygen generator asidagi pipeline da piraga anaba nipan gumada oxygen piba ngami aduga lemhoriba anaba singna cylinder gi tawraga oxygen piri Masigi sumathakta oxygen concentrator singnasu mateng pangli masigi sumathakta numi humni marini gi manungda Bisnupurda leiriba oxygen putholiba plan asidagi su D type cylinder ahum mari lauruduna COVID anaba oxygen mathau taba singda oxygen watanaba su hotnari COVID ki tonganba ward asida COVID ki anaba khak natana hospital asigi oina layeng balakpa anaba khudimak layengli loinana anaba yengba lakpa miyoi singda kudong chanaba COVID amadi non COVID patient sing asi tokhai ba block singda layengli Jiban Hospital ki staff sing primary amasung secondary health care gi lamda kathokpaga loina miyang gi punsi kananaba thaugal tawkhigani hainasu Dr. Ashok Kumar na phongdorakli Jiban Hospital asu phamung primary gi corona gi care ward ama handuksare masibu backup tawnaba oxygen maruina hojik wari basi oxygen ngatani adubu akoi gi oxygen generator plan ama leibanina masi sarauna D type asoba cylinder si nipan dagina akoi tara phawga nongra puthokpa ngami aduna pipeline da akoi na machine support oraga patient nipan guma ma cover tawi atai sina akoi gi akoi oxygen cylinder dagi ona pijai aduna sigi sang si sum hengalagi banina matam kharadi sumaina hengarkhini si phawga akoi tight over tonaba oxygen walakpagi problem si laktanaba amadi first set primary and secondary health care pina ba khonabagi level si bawti Jiban Hospital masigi thodang loge hana akoi pulapna akoi Jiban Hospital gi staff treatment na determine tawduna masimadi akoi face tawduna masi situation si tight over tawduna kanda masi mayam si kitang settle tawji bawti mating pangge hana lepsakra Mahatma Gandhi National Rural Employment Guarantee Scheme MGNREGS ki center na thada rakhiba sampham sing BJP lengakna phajinduna thamle amadi lengak asigi rural development amadi panchayati raj mathau tawdabaga sap manare haina Manipur Pradesh Congress Committee na phondorakli ngasi Manipur Congress Committee ki member Chiram Neke na thadorakpa cherol amana COVID pandemic asibu lanthengnaba haiduna ngarang thadorakhiba panchayati singi lupa crore kuntaru dasmik ani amadi mamangda thadokhiba panchayati raj institute singi lupa crore samri marphu manga dasmik manga asi karamba matamda thadorakani haiba khangan birau haina phondorakli Manipur State ki panchayata 26.2 crore ki grant amakak piragani haina center na ngarang lauthorakre ngarang mak thokiba lauthorakpasi ekhoi panchayat ki level da leiriba adu kungangi praja sing te yamna harau ninga oiba pawni adu Manipur gi onedi khwaidi laibak thibane masi tha amani gi mamangda lakhraba tha niung mi mamangda lakhraba paisa phawda hojik pending leiraga thammiba thadokdana thammisida maraga sida muk 26.2 crore gi paisa se center na grant ama pire habase ekhoi karam numit tha da masi villager sing yor kadage karam numit tha da PRI yor kadage habase khoi yamna doubtful loy Lilong Haurebi Makhalekai Assem Lairektagi Y Geol Hak Sai Kuntra Pokpa Haji Geodinna Masagi Maralo Sinaba Honabada Mediada Samjin Sajimba Pautam Silaga Miyangi Seba Toriba CIC Lilong Amadi Committee Booming Satya Naba Honarakpa Laibak Tibani Haina CIC Lilongi Maikai Dagi Phongdorakli
Lilong makha lekai da laiba CIC Lilong da ngasi pangthokiba pawgi mephamada hospital asigi staff se oiriba thaudo adubu hakthengana mayok yakiba amana phondorakpada tha asigi nipan second Saturday numiki pung ama makhaida Ziol Haq mahaki masa phuri thongbagi layengani haina lakhi numit asi normal OPD leitaba emergency OPD ticket kakhi tungda mahangna ai Air Force personnel ni lebak asta leiba hospital khudimakta ticket mamal lupa 10 khakta lauraga karigidamakta lupa 30 laugadoribano haiduna Fajadaba wahi wata sinaba amadi table thinbana singba kaya loyena aki akhang piraki adubu taptharaga normal OPD gi oinadi lupa 10 lawi adubu emergency OPD gi oinadi hospital staff amadi management committee na matamatang matungina lepani haiki matamaduda mahakna nakoina na loningba loba yabra nayum building sage hairibra haiba wafang kaya sinaraki ticket ki mamala sidi hospital gi phani lanai nate hairabasu tabidana tabada hangoiba wahai wata amadi body language kya sinaraki madugumba kya dagi ningai sangdanabagi thaudo ama thoki laibak thiba thaudo adu Ziol Haq amadi magi imung manungi miyoi singna gyan tadabadagi ohenkibani haina su phongdoraki mahak masa se force da leibani haina sak tak saba adugumba miyoi amana akhoi da la aga akhoi gi staff singbu aki akhang khak nang halaga akhoi bu akhoi da yamna force ni oiba abusive oiba language sisinaraga akhoi gi duty tawriba akhoi bu aki akhang khang nang hanbasida akhoi na makha ta na asigumba kaya thoglak labadi akhoi makha ta na staff sing section thorang da makta mari leina authority sing na su akhoi security natragana akhoi bu section thorang lakhana bi da makto thak thongbo authority na su makha ta ba medium sangbi ha Ngarang numidang miyoi amagi WhatsApp amadi social media internet ki khuthangda Council of Higher Secondary Education class 11 amasung 12 ki exam cancel tawre haribasi council ga mari lena de haina Manipur lenga ki Council of Higher Secondary Education Secretary CS Birena Singdorakli Sengdo warola sida makha taraduna hauzik COVID-19 ani suba web na maram oiraga misi mina thorak pa hengalakpana maram oiraga council ki examination listing ani kunmathoi asi COVID ki laisat nem tharak pa ngaibo oina matam kaktani thokpani cancel tawba leite pausna mahairoi madi mama pa oiriba singda nungai taba po ale aranba paus sandoliba miyoi asi aingi matungina police na FIR lokhapinaba cyber crime police station ki officer in charge da action lokhapinaba serol ama thajin kre haina Council of Higher Secondary Education Manipur ki Secretary Thadorokpa Cherol Amana Hairi Ziri ba Mayol Paudun Satnariba National Highway number 37 ki lambi repairing Toriba Manipur Steel Industry India Limited ki roller ama amadi premix machine amada sakhang double singni singnaba miyoina roller amadi premix machine ki thau hapa tanki singda thum hapsilamle hairi lambi semba mathang loiraklaga Chandrapur gi khunda lambi semnaba haiduna ngarang roller amadi machine sing asi thamlambada ngasi ayu thabak hobagi lakpa matamda machine ani da thum haijilamba thengnarakpani hairi hiramasi matangda Manipur Steel Industry India Limited ki project engineer Hijam Sarachandra aikhogi paumida phongdorakpada Jiri bam section asigi National Highway gi Babuparada ngarang koilas thaba loiraga ngasi ayuki thabak hoge haiduna lakpa matamda aikhogi koilas mai thanaba premix machine amadi roller gi thau tanki da thum haijin bire oil tanki da thum haijilamba si karigidama kanana toribano lambi thong jakhotnaba honabada miyamna mateng pangbiu development work tobada yekhai thingaiba tobasi miyamna su miyeng sangbiu amadi asigumba miyangi afaba thabak tobada pamdaba yaubra haina makhatana phongdorakki Narang si ako'y kolas thabal waraga ngasi ayuk yahor pagi thabak koila mai thagilak pada ako'y gi engine khara koila lon bagi engine khara si kanagumba sakhangdaba khara na thum hajan biramme lolar amaga ako'y gi premix machine higa thum hajan biramme aduga kanana kari gi tawrino haibasi masi praja section khudimaki especially laikai hi praja singam tang kanana tawno du masi ako'y amtang yang thong inabam darkar loi tamnana lambi si phaning da bakanguna tawbra masi ako'y Manipur praja nangtang kaino habdo amtang khandachi All Manipur Students Union MSU headquarter gi English na jampai marpuni pansa sangi secretary oina thopu biram patana tana lamdama sigi tungi mirol sengat pada oja amoina soba thodang loramba singsubam buddha thangmaiban polem lekai da leibana manung matam sadana ngarang nomaijeng numita masagi anaba amadagi lekhidabada MSU na thamoi sokna nungaitaba phondorakli MSU session lising ani kulmathoi kulumdoi gi information publicity secretary na
Thorakpa Serol Amana Hai, Laikhidraba Oza Singsubam Budana, Lauramba Taudangsing, Mensinbang Amdana Hangduna Lehoragani, Ozagi Tawaina Mapugi Lekolda, Ina Signa Lerunaba, Isorgam Pamda, Tony Jabagaloyana, Laikhidraba, Imung Manungi Awabadasu, Uniona Saruk Yarakli. Rup Mahal Theatre ga matam chuppada sagon aduna awan nungai pumba saruk yamin aduna lakiba theatre asigi award donor amadi Rup Mahal gi marup Hawai Bam Arun Kumar Singha Wangkai Tokpam Lekai Impal East da leibana tha asigi hokiba tang anida manung matam sadana lekidabada theatre asigi oina awaba phongdokpagi mifa ama Kaisam Heramani Singha gi chair loduna pangthokre Laikhidrabagi apokpa Hawai Bam Nilamani Singha gi mingda ningsing mana sahi kuding katpiduna artist singbu Pugning Thagot Piramba Arun Kumarna Kathopa Loyana Theatre da Piramba Dan Amadi Thabak Sing na Hona Ningsing Duna Mina Ani Tumina Leptuna Laikhidrabagi Thawaina Isori Kuyada Ingna Signa Lairunaba Thawni Jabaga Loyana Imung Manungi Awabada Su Saruk Yarakli Manipur gi Chief Minister Nongthomba Biren Yauna Dr. Himanta Biswa Sharma ngasi Assam gi 35 suba Chief Minister oina Assam gi Governor Jagadish Mukhina wasak lokre Guwahati gi Panchawari da laiba Srimanta Sankardev Kalakshetra da pangthokiba wasak lobagi thoramadu Sharma bo office ngakpa amadi aron bangakpagi wasak lohonki wasak lobagi thoramadu awang poster singi CM Singsu saruk yakiba loyana BJP gi National President JP Nada Union Minister Narendra Singh Tomar BJP gi Lusingba Singh Opposition gi Lusingba Singh Civil amadi Police gi Makok Thongba Singh su saruk yaki wasak lodringe mamangda Himanta Biswa Sharmana mahaki constituency da mafam adugi miyam dagi yaifa mangol niki hanagi Assam Chief Minister Tarun Gogoina CM gi pham tam ahumlak pairinge matamda Himanta Biswa Sharmana tongan ba phamsu paikibani mahakumja 2035 da Congress thadoktuna BJP da yaukibani Assam da pangthoke mikhalda BJP na lusingba NDA na sit jam kuntaruki manungda 105 phangki AGP na sit mapal amadi UPPL na sit taruk phangki Himanta Biswa Sharma Assam gi hanagi Health Minister Orambada tana Neda gi convener su oirambani Masa popthoklaba amadi patha pumtharaga hakjang kaya Bihar gi Uttar Pradesh ka lonaba Choksa town da Ganga Turel da tawtharakpadagi miyam pakhatnakre matungda hakjang singadu Turel torbanda paikhatuna leiba miyam na uki hairi ayu angan bada hakjang singadu unarakpadagi miyam adu kibadagi ipa pakhatnaki hakjang sing Uttar Pradesh dagi tawtharakpa amadi COVID na naraba Mari mata singnadi poloi pham natraga phumpham phangdabadagi Turel da langtharakpa oiramba yai haina local administration na thajari kiningai oiraba saktam adu yengliba Mahadeva Ghat da leptuna leiriba Chausa district official Ashok Kumar na haikibada Turel da tawtharakliba hakjang singadu nifu dagi nifu manga rongini hakjang singadu Turel da huntarakiba mali atopa report amadadi hakjang singadu chamarom oigani hairi atopa official KK Upadhyay na su haikibada Patha pumtharaba hakjang singadu numit mangani dagi tareni phawbagi manungda huntharakibani Uttar Pradesh ki karamba town dagi no haibagi thijinba ma sangli Turel gi sing dagi su leina sandorakadra haibagi Chausa town gi miyam pakhatnare hairi COVID-19 laisa thengnabada India gusanaduna thabak tawminangbagi apamba phondoktuna Bangladesh ki Prime Minister Sheikh Hasina na Prime Minister Narendra Modi da chithi rakre India da COVID-19 nabadagi laikhidraba singidamakta su awaba phongdorakhi India na COVID pandemic thengnabada Bangladesh na full support tawgani haiba wafam Bangladesh ki Ministry of Foreign Affairs na phongdokhi Serum Institute of India SII na saba Oxford AstraZeneca COVID vaccine gi dose million tara India na Bangladesh da pikhrabani masigi manungda dose million ani di gift oinani hairi Bangladesh na Russia gi Sputnik 5 vaccine amadi China gi Sinopharm vaccine busu emergency use ki damak approve tokhrabani lebak adugi Foreign Minister Dr. AK Abdul Manan na vaccine gi dose million ani dagi mari phawba thabiraknaba US da taknari hairi Haujarabada maroyapa mukana pijari Malengi oina coronavirus na siyan kiba miyoy lakuntrani toy lising maudani toy sangwang putaruk sukre Kaksing da hangliba community home isolation center sing da MLA Rameswar na hand sanitizer madi mask yan thokre Dr. Himanta Biswa Sharma ngasi Assam ki 35 suba Chief Minister oina wasak lokre loinana Ganga Turel da patha pumtharaba miyoy bagi haksang kaya marum tawtharakre Nasigidi paudam pijaba matang nasdaloy sinjare miyeng tabiri basingbu amuka na kurumjari